ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 22ꯗꯒꯤ ꯀꯥꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯊꯪ ꯅꯦꯁꯟ ꯋꯥꯏꯗ ꯂꯣꯛꯗꯥꯎꯟ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 9-10ꯅꯤ ꯍꯦꯟꯖꯜꯂꯛꯑꯦ ꯃꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯔꯩꯕ ꯂꯩꯇꯕ ꯊꯤꯗꯅ ꯑꯋꯥꯕ ꯈꯥꯡꯕꯤꯔꯒ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ COVID-19 ꯍꯥꯏꯔꯤꯕ ꯃꯍꯤꯛꯁꯤꯒꯤ ꯚꯥꯏꯔꯁꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯉꯁꯤ ꯂꯥꯌꯦꯡꯉꯒ ꯐꯔꯀꯥꯟꯗ ꯅꯦꯒꯦꯇꯤꯚ ꯑꯍꯥꯟꯕ ꯇꯦꯁꯇ ꯅꯦꯒꯦꯇꯤꯚ ꯐꯪꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯇꯦꯁ ꯑꯃ ꯇꯧꯕꯗ ꯃꯗꯨꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯒꯗꯤ ꯃꯥꯁꯤ ꯄꯨꯔꯥ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯅꯣꯔꯃꯦꯜ ꯃꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ ꯑꯗꯨꯒ ꯑꯩ ꯗꯣꯛꯇꯔꯁꯤꯡꯕꯨ ꯅꯔꯁꯁꯤꯡꯕꯨ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛ ꯑꯩ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯟꯗꯛꯀꯤꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯛꯑꯕꯁꯨ ꯄꯤꯛꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯟꯅ ꯔꯤꯝꯁꯇ ꯂꯩꯕ ꯈꯪꯗꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯈꯪꯗꯦ ꯑꯃꯗ ꯂꯩꯔꯤꯕ ꯈꯪꯗꯦ ꯖꯦꯅꯤꯝꯁꯇ ꯂꯩꯕ ꯈꯪꯗꯦ ꯅꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯕꯨ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯀꯗꯒꯦ ꯀꯔꯝꯍꯥꯏꯅ ꯅꯥꯔꯕ ꯂꯥꯏꯅꯥꯁꯤꯡ ꯐꯍꯟꯒꯗꯒꯦ ꯇꯧꯕꯤꯌꯨꯀꯣ ꯍꯣꯠꯅꯕꯤꯌꯨꯀꯣ ꯏꯒꯣꯒꯤ ꯀ꯭ꯂꯥꯁ ꯂꯩꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯕꯗꯨ ꯇꯥꯕꯤꯔꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯅꯥꯕ ꯑꯃ ꯐꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯂꯧꯏ ꯑꯗꯨ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯤꯔꯤꯕ ꯁꯄꯣꯔꯠꯁꯦ ꯃꯈꯥ ꯇꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯀꯔꯤ ꯂꯩꯅꯥ COVID-19 ꯀꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯖꯤꯒꯤ ꯃꯥꯒꯤ ꯚꯤꯖꯟꯅꯔꯤ ꯃꯥꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯊꯤꯡꯀꯤꯡ ꯑꯦꯟ ꯑꯦꯛꯁꯟꯗꯨ ꯈꯪꯉꯀꯥꯟꯗ ꯉꯁꯤ ꯃꯥꯕꯨ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ COVID-19ꯁꯤ ꯐꯥꯏꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯕꯨ ꯂꯤꯗ ꯇꯧꯒꯗꯕꯅꯤ ꯅꯪ ꯂꯤꯗ ꯇꯧꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯤꯗꯔ ꯀꯌꯥꯅ ꯍꯥꯏꯔꯛꯄ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯝꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯝꯃꯅꯤ ꯉꯁꯤꯁꯤ ꯁꯤꯒꯨꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯔꯜꯒꯤ ꯂꯤꯗꯔꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩ ꯃꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯣꯔꯦꯟ ꯄꯨꯡ 9ꯒꯤꯗ ꯇꯥꯕ ꯃꯇꯝꯗ ꯑꯣꯟꯂꯤ 9 minutes ꯈꯛ ꯕ꯭ꯂꯕꯁꯤꯡ ꯃꯨꯊꯠꯄꯤꯔꯦ ꯍꯥꯏꯔꯒ ꯃꯁꯤꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯀꯔꯤ ꯂꯣꯏꯅ ꯊꯥꯟꯒꯅꯤ ꯏꯃꯨꯡꯗ ꯃꯗꯨꯒꯤ ꯐ꯭ꯔꯤꯖ ꯀꯔꯤ ꯂꯩꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯣꯟꯂꯤ ꯂꯥꯏꯠꯇꯨ ꯈꯛꯇꯅꯤ ꯕ꯭ꯂꯕꯇꯨ ꯈꯛ ꯃꯨꯊꯠꯄꯤꯔꯀꯥꯟꯗ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕు ꯃꯝꯍꯟꯅꯕ ꯃꯨꯊꯠꯅꯕ ꯆꯠꯊꯔꯛꯏꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯉꯥꯜ ꯄꯤꯕ ꯑꯣꯏꯅ ꯃꯉꯥꯜ ꯎꯠꯄ ꯑꯣꯏꯅ ꯃꯗꯨꯒꯤ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯕꯤꯂꯤꯐ ꯃꯗꯨ ꯎꯠꯁꯦ ꯍꯥꯏꯗꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯄꯤꯜꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯧꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯑꯅꯤꯡꯕ ꯄꯥꯝꯕ ꯄꯪꯊꯥꯗ ꯊꯥꯒꯠꯅꯔꯛꯄꯗꯧꯅ ꯇꯧꯕ ꯄ꯭ꯂꯤꯖ ꯁ꯭ꯇꯣꯞ ꯏꯠ ꯂꯥꯟ ꯁꯣꯛꯅꯕꯅꯤ ꯀꯃꯥꯟꯗꯔꯅ ꯖꯦꯅꯔꯦꯜꯅ ꯀꯔꯤ ꯇꯧꯔꯤ ꯖꯦꯅꯔꯦꯜꯅ ꯀꯔꯤ ꯍꯨꯀꯨꯝ ꯄꯤꯔꯤ ꯖꯦꯅꯔꯦꯜꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯏꯟꯕ ꯇꯥꯕꯅꯤ ꯋꯤ ꯑꯥꯔ ꯋꯥꯔꯤꯌꯔ ꯑꯩꯈꯣꯏ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ ꯁꯣꯏꯈꯤꯕ ꯃꯤꯀꯨꯞꯇ ꯗꯦꯜꯂꯤꯗ ꯀꯔꯤ ꯊꯣꯛꯑꯦ ꯗꯦꯜꯂꯤꯒꯤ ꯅꯤꯖꯥꯃꯨꯗꯤꯟꯒꯤ ꯀꯟꯐꯔꯦꯟꯁ ꯑꯃꯗꯒꯤ ꯏꯟꯗꯤꯌꯥꯗ ꯁꯗꯟꯂꯤ ꯃꯤ ꯀꯌꯥ ꯌꯥꯝꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯆꯦꯛꯁꯤꯟꯕꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯕꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕꯒꯤ ꯚꯥꯞ ꯇꯥꯕꯤꯕꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯟꯗꯣꯔꯛꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯤꯗ ꯁꯤꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯁꯥꯝ ꯀꯌꯥ ꯁꯨꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛ 30ꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯍꯤꯡꯅꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯧꯅꯤꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯒ꯭ꯂꯣꯕꯦꯜ ꯂꯤꯗꯔꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯖꯤꯒꯤ ꯑꯄꯤꯜ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯩ ꯏꯁꯥꯁꯨ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯃꯃꯟꯗꯒꯤ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯣꯚꯤꯗ ꯑꯗꯨꯒꯨꯝꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯉꯥꯜꯁꯤꯅ ꯄꯤꯔꯦ ꯍꯥꯏꯔꯒ ꯆꯥꯛꯊꯦꯍꯜꯂꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯀꯣꯚꯤꯗꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈꯤꯕ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯧꯅꯤꯖꯁꯤ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ